Loyalam E-PAO tabi bakutima po hitram susmitana namitangi po pizari aham da headline. Chanung Loukolda Loumi Singna Low Suringeida Nongmei Makhol kaya Tabadagi Loumi Sing hiduna Cehnkhatnakhre. RSS pangantabi sakhana chahi asigi oina Guru Purnima usap pangthokre. Governor na chair loduna IDP singi matangda mifam pangthokre. Chanung Loukolda Loumi Singna Low Suringeida Nongmei Makhol kaya Tabadagi Loumi Sing kiduna Cehnkhatnakhre. Imphal East District ki Khunrakpam Asigi Sagol Mang Police Station ki manung chena leiba Chanung khulgi Chingdai Lokol gi mamang thangba sarupta leiba Kuki khulda Nongmei kapagi Makhol khara taba phangwadagi labukta low sudun leramba Chanung gi Loumi Sing akiba pokpadagi lawfam adudagi Cehnkhatnakhre hari bathodok asi ngasi ayuk pung 10:30 rom taba matamda thokibani thodok adugi matangda ngasi low shuba yaukhibi Chanung kanglei chanura gi president sarang them thobi machaga pauchi asiga wari sanaba matamda phangdorakhibadi ngasi ayuk Loumi nupi nipan nupa aniga punna tarana Chanung Loukol gi chawbi lokol haina khangnaba lofam asida kumdana low pengbagi thabak chatakhi Loumi Sing low pengbagi thabak chatharingai ayupung 10:30 rom taba matamda lofam adudagi kilometer ama rom lapna leiba Kuki khulda Nongmei kapagi Makhol taba phangki ahanbada Nongmei Makhol ahum kapagi Makhol takhi adubu Loumi Sing karishu mipai batawdana makhatana lowshubagi thabak chathaki amuk hana Nongmei kapagi Makhol manga rom thangna taba phangki maduda Loumi Sing mipai ba poknaki adubu security singna koina ngaktuna leiribanina karisu toroi haiba khanduna makhatana lowshuki adubu ngaihak leiraga Nongmei kapagi Makhol tare lom taba phangki madudagi akiba poktuna lofam adu thadoktuna masa masagi mayumda Cehnkhatnakhibani haina phangdokhi sarang them thobe machana phangdokhibadi Nongmei kapagi Makhol taba matam aduda manak nakpada leiba IRB gi personal singna Loumi Sing adu lophamdagi referee khongduna tangkhalakhi maduda Loumi Sing su akiba phauduna masa masagi mayumda Cehnkhatnakhibani haina phangdokhi loinana lokol adugi akoiba mafam singdasu IRB Assam Rifles BSF amadi CRPF personal singna ngaksenbagi thabaksu chathaduna leiribani hari RSS pangantabi sakhana chahi asigi oiba Guru Purnima utsap pangthokre ngarang July 10 Nomaijing numit ki nungthil pung ani tabada RSS pangantabi na sinduna chahi asigi oina Bharat sinba tungna pangthokduna lagliba Guru Dakhina thoram maipak na pangthokre thoram asida RSS Manipur Pran ki Joint Secretary T Dinesor Singna thoram asigi nungi oiba waro sing amadi chahi asigi oina RSS na pangthokadaba wafam singi maramda marik chumna paudamki Thoramgi makha chatharakpada thoram mapusu oriba ex Pradhan amadi World Maitai Council gi CEC member A Dhiren Singna haikibada Sanatan Dharma Hinduism da thazaba thamduna culture identity unity sagatpada yumpham oiraga Bharat ki nationalism saganaba RSS na ingnisingamaga jamapan kunmanga gi September 19 semkiba chahi cham farakadore Manipur RSS ki Sanatan Dharma Hinduism gi wakhallon ngasidagi chahi chawnga gi mamang maidingu kiyamba maidingu charairongba pamheiba Bhagya Chandra Gambir Singh mathang chatnaduna ngasi phawba chatnaduna lakli laibak thibadi sotharaba indigenous tribes singi ngaklo oiriba Indian Constitution na piriba scheduled tribe list inglisingamaga chama panyang khaima thoigi September 10 phonglokpada matamdugi Hinduism da ngauzaba kharana anem awang de yumpham oihenduna Hinduism bulana lamjing khibana maitei di est list yahon khidrei ngasigi matam amagi princely kingdom oiramba Tripura gi Hindu tribe Davarman Assam gi Sanowali Dimasa Karvina Chingba Hindu tribe loina est list changkhre Assam province da leramba indigenous tribe taramari gi manungda inglisingamaga jamapan kunma thoidagi inglisingamaga jamapan kunthamathoi phawba serial number 1 da leikhiba indigenous tribe mana ST status fangba World Maitai Council STDC MMTU na punna changsiminariba khungjangda rationalism kananaba RSS na mating pangningbagi apam phungdokhi masina Manipur da ingtapa amadi manaba khunai purakpang ngamgani haina phungdokhi thoram aduda nauna thaupugadaba member singsu khanki
Governor chair loduna IDP singi matangda mifam pangthokre. Ing kumja lising ani kolhomdagi me ahomdagi state asida thokliba irang asina maram oiduna lanjenarakpadagi hojik tongan ba relief camp singda changjafam loduna leriba IDP singi relief amadi rehabilitation gi matangda ngasi Manipur gi governor Ajay Kumar Vallana chair loduna Raj Bhavan gi conference holda high level review meeting pangthokre hari mifam aduda chief secretary deputy commissioner Imphal West amadi senior state officers sing su saruk yakhi Mifam aduda IDP singda lengaki maikedi piriba khudong chaba sing mapung fana fanghanaba relief measures sing streamline toba amadi lengaki maikedi pikhiba thajaba sing thabak to onthoknaba khanaki hari Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tobiduna subscriber masing hengat hanbada adom sumateng pangbiyu Tongan ma mafamdagi lalhoba ahum amadi gari huranba miyoy amasu pulisna fagakhre. Miyamdagi namduna sel khaibada chenaba lalhoba loop kharagi lanmi sing Manipur police kambunak phagale hari. Police control room dagi thadorok pacherola sigi matung inna ngarang Imphal East ki hapta kangjaibung manaktagi aina thingkraba lalholoop KCP FML gi lanmi ama fare hari. Faraba lanmi adu wangkhaining them pukri mapaldagi athokpam Sunil Elias Langamba Elias Lenin chahi nifu humdoi kawi hari. Makhatana police ki kangmuna chatharapa operation da tha asigi tarani thoidesu KCP apunba city maitegi lanmi amasu khulaga konana Thobal Khetri laikai Moirang Pali dagi fare hari. Faraba myoi adu Thobal wangkhem mamang laikai dagi Singam Kavikant maitei chahi kuntra humdoi kawi. Mangondagi Honda Activa ama 36 HED hand grenade ama fagat ki hari. Matam ikan Canada na pamaina luchingba UNLF ki lanmi amasu mayang Imphal Bengal makhalai kadagi fare hari. Faraba miyoy adu Bengal loktok tagi khulakpam Ayazuddin Elias Aris chahi nifu kawi. Mangondagi mobile phone ama SIM card ama Aadhaar card ama su fagale hari. Numit adumakta da Manipur police ki kambuna gari huranba miyoy ama mahakna huralaga lochinduna thamlamba Honda I-20 car ama ga konana fare hari. Farba miyoy adu thangmai ban laurung purel lekadigi Kombirei housing complex lambel bataleba Mixing chahi kuntaret kawi hari. ST list lana yausiliba any cookie trap asi thadau inpina lokthopam thoi habasi achumba wafamni lawi haina MMTU na phongdorakli Housing Manipur gi oiriba tangdu leitadaba kangkhong chaiduna leirakliba matam asida thadau inpi Manipur na thadurakpa warol kharada Maitai Mitai Tribe Union MMTU gi wakhalon aningba apamba khara phongdorakli MMTU na phongdorakliba wafam asiki manung janna Manipur gi ST lista niyam lana yausiliba any cookie tribes asi lokthopam thoi habasi achumba wafam amani haina MMTU gi organization secretary Takhelambam Parizat Singna khudek piduna thadurakpa cherolamana hari Gerald Sinahai MMTU ki aningba apamba adu miyamgi mafamda thamlaklibadi thadau inpi Manipurna apunba Manipur gi saktam ngakpa Manipur gi ST list niyam lana yausiliba any cookie tribes asi lokthopam thoi habasi achumba wafam amani haina lawi thadau inpi na apunba Manipur miyamgi apamba da mitop khandopagi thabak NRC chana hanaba logi wangbada mitop changlapa thingba FMR gi matangda loriba phirep amadi chingda drug ki business amadi popi thaba thingwegi loriba firepsu taramna oi hari Gerald Sinahai khongsai natraga thadau tribe asi Manipur da khara liraba matamdagi khundarakpa tribe amani habasi haukraba matamgi puwari nairaga yengbada adumak chungani aikhoina khongsai tribe asi ningthaubaga Chandra Maharaj ki matam Englishing amaga chatrai Marfu taruk matamdagi lakhiba wari leri aduga Englishing amaga chani pan nifu manga nifu taret phawbada ningthau nursing hana Manipur gi chingi lamsingda khunda halambagi wari leri Chaitharol kumbaba matung ina Englishing amaga chani pan nifu taret matung kholen haiba khul adugi khongsai chani amuk laktuna tangkhelda ngamkhai ngakna thamki masigi makha tarakpada Manipur gi wari Thamnong Sanahal Lokchau amadi nauna maming thonba takhen chirangna chingbada ningthona ayaba piduna khundaba hokibani Indian Special Force na drone sizinaduna landarakhiba aduda PLA gi lanmi amata sokhiba laite haina Robin Khumana phongdorakli
Tha asigi taranithogi ahing nongyai mathangi numit tarahumdagi ayuk pung mari phawbada Indian Special Force na high-end drone chamagi yankhai rom sizinaduna Nagaland amadi Myanmar gi lona badaleriba Assam gi lalholup Alpha I amadi Manipur gi lalholup PLA gi apunba camp ta landarakibagi thodok aduda PLA gi lanmi amata asogapan yaukhiba leite hari Aina Tinkraba Lalolop RPF ki Deputy Secretary Publicity Raven Kumana Kuyek Piduna Media the Thaduropa Cherolasina Haribadi Attack Aduda Alpha Igi Lower Council gi Chairman Lieutenant General Nayan Asom Laikidabaga Lunana Lanmi Khara Asogapananki Lieutenant General Nayan Asomna Lebak Asigidamak Thawai Thakibada Luki Makidigi Awa Fongdoragli Chatharakiba drone attack adu Indian Army gi proxy war gi saruk ama oibaga lunana Assam amadi Manipur gi miyambu namthaduna thamnaba thorang ama suni Manipur amadi Assam India nate maning makha tamba lebak ama oina lerami habasi puwari na mayek sengna takli harakli Tongan wa potlam sing pusilakpa gari chama Imphal yorakre Security ki akan bacha sing thorangal loinana National Highway 37 Imphal Jiribam lambida Jiribam dagi changlakhiba tongan ba potlam sing pusilakpa loaded truck chama ngasi Imphal yorakre Truck kuntra manga gi manungda LPG puba gari kun petrol tanker ama diesel tanker ama mixed rate ATF tarukni atai loaded truck humpu manga na chana thangnaba amadi atai tongan ba potlam sing pusilakpa gari singni hari Amaromda tongan ba potlam sing Imphal da pusilakadaba loaded truck nifutaruk hauzik Jiribam da panduna leri gari sing asi hayeng ayuk pung 3 minute kuntra taba matamdagi hauna security ki check sing thorangal lunana Imphal da changlapa yai hari Numit nini Manipur gi mafam ayambada nong churaba yai haina report amana hari Indian Meteorological Department Imphal Center ki report amagi matung ina lakliba numit nini asida Manipur gi ayambada nong churaba yai haina report tawrakli report asigi matung ina ngasi Ukhrul Jiribam Tamenglong Fairzol amadi Chandel district ta akhak araw galunana nong chugani aduga mathang numita Imphal West Imphal East Bisnupur Jiribam Tamenglong Kangpokpi None dasu akan mamongda nong churaba yai hadi Government ki oja singna lanai coaching private tuition yauna private school da na koina na yauksin batau kadabani haina MSF na phongdorakli Government oja singna lanai interest yengduna masagi oizaba thiduna amasung sendan lambi oina government mahiloisang singbo manghana bo honarakliba oja singi mathakta lengangna athubada miyeng changbiu Lonana oja sing aduna masa na khangna tawriba thabak sing adu athubada lepkadabani karigumba MSF na thengnarabadi masa na daita lojobaga lonana maming matha lauthok lagani haina ngasi kwa kaital thongnozom lekai deleba MSF ki office ta pangthokiba paugi mifam amada loop asigi president Rosan na phongdokre mahakna makhata na haikibada Department of School na haukiba chahi lisingani kunithoi gi October 10 da thokiba chirolamagi matung ina Central Civil Service Rule 1968 Sub Rule 1 Clause A gi matung ina Sub Rule Clause 2 da yauriba conditions sing gi matung ina lenga ki loishang da thabak tawriba amatada mangzong na lenga ki ayaba yaudana hakthing na natraga nakoina na lalon itik ama hekta da thabak tawridabani Right to Children Right to Free and Compulsory Education Act 2009 Section 28 Rule number 15A amadi CCS Rules 1964 sing the yauriba provision sing ngaktana leriba oja singi asigi mathakta government na yengsindana adumak laigadawribra government ki oja amana lenga ki mahailoi shangda tamliba mahairoi singbu pukning changna tapi tambibagi mahuta lanai coaching tuition amadi school sing hangduna leri education habasi khunai ama sagatpada afaba ahongba ama purakpada chawkhanaba amadi malem gi thakta bukhatpada yamna maruiba machak amani education gi mangal yaudaba khunai adudi lekha taraba khunai amaka pangkhak oiribani lamdam asida piriba education gi kanglonasi matam amada british na khudum chalamba lengak singda makhoi gi yaifanaba amasung nungainaba semlamba adugi makha samtharakpa machet amani haina loba yai matam adu da pikhiba mahai masingi kanglon adu achau asang senjau paipa miyoi kharana matau tamnuna masagi lanai oiba mawongda ngasidi sendan lambi oina natraga sendong kharagi damak school sing linkhanarakpani haina loba yai Paugi marak thatna Loyalam E-PAO tabiriba khudimagna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu Arobada maruiba pau amuka hana pizari
Chanung Loukolda Loumi Singna Low Suringeida Nongmei Makhol kaya Tabadagi Loumi Singki duna Cehnkhatnakhre. RSS Pangantabi Sakhana Chahi Asigi Oiba Guru Purnima Utsap Pangthokre. Governor na chair loduna IDP Singi Matangda Mipam Pangthokre. Matang asida Loyalam E-PAO na namitangi pao bibil lezari tabili ba khudimang po amuka hanap kurumjari.